Emis TV meeting tabiri bisingbu ahan bamaktada taramna okse bagalonena nomaitheng kunje soina kurumjari marak ki pau miyam da pizari Taret Suba National Wheelchair Basketball Championship 2023 da saruk yarugadaba Wheelchair Basketball Association Manipur gi sanaroi se ngasi Social Welfare Director Ngangom Utamna Kangla Western Gate tagi lamthakre Chhattisgarh gi Rajnandgaon da hayengdagi hoduna tha asigi kumapan phawba chathagadoriba championship asida Manipur gi sanaroi nupi amadi nupa gi team anina saruk yarugadabani sanaroi singbu lamtharaduna Social Welfare Director Ngangom Utamna hai lisingani ta mapanda pangthokiba championship ta nupagi team khaktana saruk yakhibani adubu handak jahi asida nupi gi team ama yarakpa asi thagat ngaini haujik lamdam asida charangnaba leiragasu association na koichen janjeduna nauna yawgadoriba nupi gi team asigi yenglaga hotnariba asida Social Welfare Department ki oina makhoida mateng pangnaba chanaba scheme ama leitragasu Disability Commissioner ga tanaraga makhoigi wheelchair leibada mateng kharadi pangli loinana Sport Department nasu Planning Department dagi ahenba fund lauraga tangai fadaba changdaba yadraba wheelchair leinaba hojik process sathari Hariba masana asigidamak sanaroi singna practice taunaba hotnabada chapchaba accessible oiba ground thibada awaba amadi oiri adubu lamdam asigi lekai da leriba ground da chatlaga practice tawbada miyamna saugat pirakpa asi thagat ningaini chapchaba sanaroi sing asigi practice tawfam ground ama leiragadi afaba sanaroi kaya puthokpa ngamgani haibagi asepa thajaba lei fongdoki तौजरगा चनबो होनजबनी सोशल वेलफेयर डिपार्टमेंट की साइड तगी सुमाइना मसिदा तसेंगना पैसा पांगनबा चानबा स्कीम अदुगुंबा लेति अदुबा कै डिसेबिलिटी कमिश्नर गा कैगा तानाजरगा मोगी व्हीलचेयर लेबदा कैदोबदा मते खरा पांगजबा यामना नुंगाइबा मना स्पोर्ट्स डिपार्टमेंट अजु प्लानिंग दगी अहेनबा फन लौरगा व्हीलचेयर लेबदा मतेंग पांगनबा हुजि प्रोसेस कन चथरी अदम मरक सिदा अखैना प्रैक्टिस तौबा कैदोबदा मोगी बास्केटबॉल सी बॉल ग्राउंड सी चपचाबा एक्सेसिबल होइबा फजना फंगदबदगी मसि कोइथि थिबदा अवाबा म होय अदुबो अखै कै हेतारे लेकाई की लेइबा बास्केटबॉल सिदा खरा नुंगाइगदबा कैदोबदबा येंगागा दुम प्रैक्टिस तौजबनी मयामनसु दुम फजना सपोर्ट पिबिरखि तुमदसु अखै मोइगी चपचाबा प्रैक्टिस तौबा ममा लेरगदी हेना नुंगाइबा हेना फबा प्लेयर सोइदना पुथोकन नगनी न खाली अखैना ngasi tawjari makoina sana chatpa sida akhoi taibong mapudagi aipamangkol ni jaraga moi bu ki takaidana soida ngamdana aduga mai pa aga manipur gi mingchet puraknabagi damakta isuri mafamda thoni jabi Lamthaba aduga mailenena Wheelchair Basketball Association Manipur gi General Secretary amadi coach Yunus Khan hai championship yaunanabagi damak coaching tawbada wheelchair watpana maram oiraga khudongchadaba kaya mayoknaki adubu haujik sport department na hariba wheelchair sing asi leibinaba thabak pakhat pirakpa asida haininga litana nungai championship asigi damak chatkadoriba asida lamdam asigi miyamna Mangol Arsibat PBU haujik lamdam asigi tangdu leitadaba phiba masina thabak thorong kaya ama tawba ngamdaba amadi player kaya amasu saruk yaba ngamdabadagi khudongchadaba oheli maram masina lamdam masida leminariba mipung khudingna asauba kayabu pukning wakal phathabiduna iramdam Manipur asi ingna chikna leminanaba hotnaminasi haina appeal tawki Haibu wheelchair adu leibu targade amuk ken ekoi practice to bada ekoi khudong chaba phangani hai base ekoi harau jabani adu jaragadi ekoi chakadori ba ekoi journey ekoi tarela chuba wheelchair basketball championship asida ekoi mai palakna bi damakta iram dam Manipur asil leibini ba khudimangna ekoi mangola siba PBU amachung board PBU chimi apri to jage wena makha tarak badasu iram dam Manipur asida hujiri thoi ba achoba crisis asina ekoi Nanggu leita daba, kodi wakan leita daba, kaya ama to pun kodi, kaya ama to bangam daba macam, player kaya ama so hari bab, sila partisipasi to bangam daba itu tu cara kaya am lagi, maram maduna, lain beirang aci, yara gadi, kerja kodi mana kian tamin naraga, kodi mana, sahaja kaya upat naraga, tak santi wena, iram dama ni proses lain, apa pun namina saya, hari sini macam tu. Hariba championship asi haukiba lisingani kundagi COVID-19 gi leina laichatna maram oiraga lep luriba matung handak nauna amuk Taret Suba National Wheelchair Basketball Championship 2023 asi pangthokadabani
Imphal East District Police na combined team galone na thamna pokpi khul manakta operation chathakre tongan ba afam manida saramba bunker taret combined force na manghankre ngasi Imphal East District Police na 20 Jat Regiment 216 Battalion CRPF 119 Battalion BSF ki e koina punna sabungkho kuno santi khongbal amadi faimol chingchangda ngasi ayu pung 4 makhairom tabadagi hauraga nungthil pung amarom taba fauba operation chathaki operation aduda khusu khulai amata fagatpadi lekhide adubu thamnampopi khul manaki faimol chingda saramba bunker manga amadi santi khongbal da saramba bunker ani combine team masina thugaiduna manghanki ngasi ki operation aduda IGP Zone 1 Temthing Ngasangwa amadi Brigadier Sandeep Kapoor Commander Indian Army na CAPF koi reallocation taunabagi matangda khanaki hari Manipur da haujik thokliba irang asi khara ingthare santi khara hanjilakle haina leinari ngai chereksida Bisnupur district ki manung channa leiba Naran Saina Fuwala amadi Thinungai khulgi maningda leiriba Thangjing range da tariba khul Chingfai Kairap Khulen Haukta ki makha thangba charukta Kuki militant singna anoba Kuki militant singi bunker kaya sajilakpa lepri haina thajabaya ba pawgeli khul amana hairi amadi video footage phangli Irang asi lakshinaba lengakna Central Force deploy tawri hairagasu Bisnupur district ki mafam khara khaktada deploy tawba atopa chingi district ki nakalomdadi Central Force deploy taromdaba thengnari atopa chingi district ki nakalda Central Force deploy tawdabana maram oiraga mafam sing aduda Kuki militant singna khudum chanduna leiri amadi mechin sijinaduna khongban Tauraga lainungi bunker sabagi thabaksu leptena chathari khulsing asida amadi tampaka tainaba mafam singda khulai matik chana paiba Kuki militant kayana free movement tawduna leibasu uri maram sinna Kuki militant singna tampaki mitai khulsingda amuk landaraknaba sem sabagi thabak kan khalak para haibagi chingnaba leibana nakna leiba khulsingi khunja sing henna mi paiba puknare Kuki militant singna landarakadra mi painariba tampaki mafam singda state forcing matik chana thambiu haina lenga ki pukning chingsilakpa khunja singi masingsu hengalakli hainasu pawgeli khul asna makhatan hairi Chatliba November Thasiki Tang Tara Mangadagi Tara Nipan November Fauba Kolkata gi Star Badminton Academy Harinavida Pangthokiba Yonex Sunrise Second Mini National Badminton Championship 2023 da Under 11 Boys Doubles da Gold Medal Fanglakraba Kasar Siptilagi Ngangom Yaifaba Singha Mahaki Khungang Siptila Kasar da Thunglaba Matamda Ima Social Development Committee Siptilana Sinduna Mahapu Taramna Okre Ngarang Pangthokiba Okpagi Thoramaduda Thokchom Bawa Chandra Retired Professor R.K. Sanahal Vice President Assam Sepak Takraw Association Manidon Singha Retired Major Salim Ahmad Principal Sunrise English School Pailapul Amadi Joy Singh Secretary Kasar District Congress Committee na mathang sitna mifam mapu amasung ikai khomnaba mithung sing oina daista famki ngangom yaifavana Manipur gi Thokchom Yangbaga partner oiduna Manipur gi mahut sinduna final da UP ga sanaki final match ta Manipur na UP bu score 23-21 21-19 da thoiduna Under 11 Boys Doubles ki winner oikhibani Taramna Okiba Thoramaduda Ima Social Development Committee Siptilagi members sing amadi khungang asigi miyoi kaya saruk yakhi All Manipur Nature Cure Practitioner Association Amadi Hospital Management Committee PHC Kaksing Khunau Anina Sinduna Taruksuba Naturopathy Day gi Thorom ngasi pangthokre Thoromadu PHC Kaksing Khunau gi campus ta pangthokhibani Naturopathy for Holistic Health haiba theme da pangthokpa Thoromadu da CMO Kaksing Dr. TH Rajan State Health Society Ayush ki State Nodal Officer Dr. K Benedict Amadi
PHC Kakching Khunau gi MO Dr. TH Syamanandana yauna maru oiba mioi kiyana saruk yaki tharonggi manungsanna Ayush ki health mela ama supang thoktuna mironbi yauna mioi kayada Ayush ki laying pathap ki makhada laying chathaki loinena mirolbi yauna mioi kayada lemna ultrasound tawbagi mathakta hida langthak kaya su piki ngasigi tharamaduggi matangda PHC Kakching Khunau gi Ayush ki MO Dr. N Amravati na hai tharamasi miyamda Ayush ki matengna chathariba laying pathap sing asi hena khanghanduna laying pathap asibu hena chakhot handuna miyambu masa mau fanna thamnabagi pandamda pangthokpani maramasina miyamna su Ayush ki laying pathap asibu mamutana khangduna pathap asigi makhada laying chathabi u haiki MO Ayush PHC Kakching Khunau Nasi aku pangkok sama program ke 6 Naturopathy ni Nasi Naturopathy for Holistic Health di program ni ada aku ingat aku pandam di ipung khudi maksud physically, mentally, spiritually, dan socially kan di betul. Di pandam tu pangkok sama program di program ni. Imphal West District ki Mayang Imphal Police Station na konba Bengun Kulakpat Lekay amadi Uchiwagi tungan ba labuk singda lamlaki ucek phanaba thaklamba ucek lang kaya fagat pangamkre ucek lang sing adu Manipur da leba wildlife amadi nature da base tawduna thabak tawba organization singi apunba body ama oiriba Joint Coordination Committee on Wildlife and Biodiversity na Mayang Imphal Police Station amadi Forest Bit Office Mayang Imphal gi staff singalone na chathakiba akhanaba drive amada fagat pangamkhibani Mayang Imphal Police Station ki ASI H Ibom Chana Lucingduna ngasi ayu anganba matamda chathakiba drive adugi matangda committee ki convener Romesh Ningthaujam hai hauzik asi ningtham thagi matam oirakpana lamlaki uche kaya lamdam asida chakta ba haurakle asigumba matam asida Manipur gi mafam kaya da uchek lang thakpa haunarakpagi pau fangbadagi drive asi chathabani Makata nasu asigumba drive asi Manipur gi mafam ataidasu pangthoktuna lamlaki sa ujek phaba singbu cherak pigani maram asina asigumba khongthang asida miyam nasu support tawbiu loinena ngasi phaгаtlaba langsing asibu thaklamliba mioi sing adu masa khangdoklaga action launaba Mayang Imphal Police Station nasu thabak lokhatpa haure haiki sigumna kogi migrating kogi migratory bird sing koi phab ba to bise miyam nasu to bidana ba amadi leiba club lekai organization kya nasu athing batham bidana koi Manipur se kogi aying balamdam amadi kogi atop patu gi lai pa kogi migrate bird sing gi sakta hum mahum piduna Manipur se afaba tingjang kaijang daba Manipur ma sengot pada kogi thodang lomi se haibo kum sigaloina kogi tongan ba kogi Manipur gi tongan me ga sing jida koi ching lebak na chingba kaya ma kogi chingbagi thobak se adumak chathari masisu kogi leiba forest department amadi Manipur government asu kogi economy ang changbiduna Manipur se kogi hotspot orakpa yabagi akiba phanglaba matam sida kogi hotspot oraktana ba koi hana chikchino bu dakar lei habase kogi JCCWB gi mekedi tandari Tha anirom Indiana Canadian National Singi e-visa pibagi service lep lurubagi tungda amukhanna e-visa pibagi service chathaba haukre pro Khalistani mioi Hardip Singh Nizar British Columbia gi Surreyda harkibaga mailenena Canadian Prime Minister Justin Trudeau na Hardip Singh Nizar harkibadu India gi khut yawi haibagi India da maral sirakhibaga mailena lebak anigi marakta unkhatnaba leibadagi Canadian Nation Singda Indiana e-visa pibagi service lep kibani adum oinamak October thada category kharada Canadian citizen singda Indiana e-visa piba haukrabani ngasigidi maraki pau bijaba matang asida losinjari midyeng tabiribasingbu amukana kurumjari